ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯩꯃ ꯀꯩꯊꯦꯜꯗꯒꯤ ꯍꯦꯟꯁꯥꯡ ꯅꯥꯄꯤ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯃꯆꯤꯟꯗꯁꯨ ꯉꯥꯡꯗꯨꯅ ꯆꯪꯉꯛꯏ꯫ ꯉꯝꯗ꯭ꯔꯦꯕ, ꯑꯩꯁꯨ ꯉꯝꯗ꯭ꯔꯦꯕ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤꯒꯤ ꯃꯧ ꯑꯁꯤꯅ ꯈꯜꯂꯤꯕꯁꯤꯕꯣ꯫ ꯑꯩꯅꯦ ꯀꯩꯊꯦꯜꯒꯁꯦ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯍꯥꯛꯇꯛꯇ ꯏꯆꯥꯅꯨꯄꯥꯁꯦ ꯃꯥꯡꯂꯕꯅꯦ ꯃꯥꯡꯂꯕ꯫ ꯇꯔꯨꯕꯤꯅ ꯀꯩꯗꯧꯔꯦ ꯏꯃꯥ? ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ? ꯍꯣ ꯁꯛ ꯐꯖꯕꯤ, ꯑꯩꯈꯣꯏꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯨꯞꯇꯅ ꯑꯩꯈꯣꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯂꯩꯔꯦ꯫ ꯍꯣ ꯂꯩꯃ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯤ ꯐꯧꯍꯥꯝ ꯑꯣꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯅꯆꯥ ꯋꯥꯔꯛ ꯍꯩꯇꯦ, ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ꯫ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯇꯥꯔꯒ ꯍꯦꯟꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅꯕꯅꯤ ꯏꯃꯥ꯫ ꯑꯗꯨꯏ ꯁꯔꯨꯛ ꯀꯥ ꯍꯦꯟꯅ ꯇꯥꯕꯤꯔꯨꯅꯨ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯕꯨꯡ ꯑꯁꯤꯅ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯃꯤꯅ ꯁꯨꯃꯥꯏꯅ ꯉꯥꯡꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯦ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯂꯤꯕꯁꯦ ꯅꯕꯨꯡ ꯑꯁꯤꯅꯤ꯫ ꯅꯨꯄꯤ ꯑꯃꯈꯛ ꯐꯪꯗꯣꯛꯇꯅ ꯐꯪꯈꯤꯕꯗꯒꯤ ꯅꯨꯄꯤ ꯃꯋꯥ ꯂꯧꯗꯅ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯗꯅ ꯂꯩꯔꯦꯗꯅ꯫ ꯄꯦꯜꯂꯦꯗ ꯑꯩ ꯏꯆꯥꯅꯨꯄꯥ ꯄꯣꯛꯄꯒ ꯄꯦꯜꯂꯦꯕ, ꯄꯨꯡꯄꯦꯟ ꯄꯦꯜꯂꯦꯕ꯫ ꯑꯁꯤꯒꯨꯝꯕ ꯃꯆꯥ ꯄꯣꯛꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯄꯣꯛꯇꯕꯅ ꯍꯦꯟꯅ ꯐꯩ꯫ ꯏꯃꯨꯡꯗꯅꯤ ꯁꯛꯍꯦꯟꯕꯤꯅ ꯅꯨꯄꯥ, ꯍꯣ ꯅꯨꯄꯥꯎ, ꯅꯣꯏ ꯅꯃꯥ ꯑꯁꯤꯅ ꯃꯄꯥꯟꯁꯤꯗ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯉꯤꯁꯦ ꯑꯝꯇ ꯉꯥꯡꯉꯛꯀꯅꯨ ꯍꯥꯏꯌꯨꯁꯨ ꯍꯥꯏꯕꯅꯦ꯫ ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ꯫ ꯀꯩ ꯊꯣꯛꯑꯦꯅ ꯇꯧꯖꯁ ꯍꯥꯏꯅꯣ ꯈꯪꯗꯦ꯫ ꯆꯠꯂꯣ ꯍꯥꯏꯕꯅꯦ, ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯍꯥꯏꯌꯨꯁꯣꯕ꯫ ꯀꯩꯅꯣ ꯅꯨꯄꯤ, ꯀꯃꯥꯏꯅ ꯋꯥ ꯉꯥꯡꯅꯣ ꯍꯥꯏꯗꯣꯏꯅꯣ? ꯃꯄꯥꯟꯗ ꯏꯆꯟꯒꯤ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯁꯥꯟꯅꯒꯅꯨ ꯍꯥꯏꯌꯣ ꯍꯥꯏꯅꯣ? ꯃꯥꯡꯒꯣꯜꯗ ꯁꯥꯟꯅꯕ ꯌꯥꯗꯦ, ꯑꯃꯥꯡꯁꯪꯗ ꯁꯥꯟꯅꯧꯁꯣ ꯍꯥꯏꯌꯨ ꯍꯥꯏꯔꯣ? ꯅꯨꯄꯥ ꯅꯪ ꯑꯩ ꯁꯥꯎꯔꯛꯑꯣꯔꯥ? ꯁꯥꯎꯔꯛꯀꯅꯨꯍꯦ꯫ ꯁꯤ ꯇꯨꯝꯃꯨ ꯑꯩ ꯍꯥꯏꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕꯣ? ꯂꯣꯏꯗ꯭ꯔꯁꯨ ꯋꯥ ꯉꯥꯡꯗꯕꯤ ꯁꯥꯟꯅꯔꯣ꯫ ꯍꯥꯏ ꯇꯪꯈꯥꯏ ꯁꯤꯕ, ꯀꯔꯤꯅꯣ ꯅꯪꯅ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯑꯒ ꯉꯥꯡꯉꯤꯗꯨꯅ? ꯍꯣ ꯑꯩꯗꯤ ꯏꯇꯣꯝꯇ ꯑꯣꯏꯔꯁꯨ ꯉꯥꯡꯈꯤꯗꯧꯔꯤ꯫ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ? ꯍꯣ ꯏꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯅꯃꯧ ꯅꯨꯄꯤꯗꯣ ꯇꯨꯝꯕ ꯌꯥꯍꯧꯗ꯭ꯔꯦꯕ, ꯑꯗꯨꯅ ꯇꯞꯅ ꯉꯥꯡꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯣ ꯏꯆꯥꯒꯤꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯇꯨꯝꯕ ꯀꯥꯏꯔꯦ, ꯑꯗꯨꯅ ꯋꯥ ꯉꯥꯡꯒꯅꯨ꯫ ꯅꯪꯒꯤ ꯅꯨꯄꯤ ꯇꯨꯝꯕ ꯌꯥꯅꯕ ꯁꯤꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥ ꯅꯇꯨ ꯋꯥꯔꯛꯎꯅꯦ ꯅꯪꯕꯣ꯫ ꯏꯃꯥ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯃꯥ ꯑꯩꯁꯦ ꯄꯨꯊꯣꯛꯑꯒ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯍꯩ ꯇꯪꯈꯥꯏ ꯁꯤꯕ ꯅꯪꯒꯤ ꯍꯥꯛꯇꯛꯇ꯫ ꯑꯁ, ꯑꯗꯨꯏ ꯋꯥꯕꯨ ꯏꯃꯥꯅ ꯊꯣꯛꯄꯤꯗ꯭ꯔ ꯂꯣꯏꯔꯦ꯫ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯗꯤ ꯁꯦꯜ ꯄꯥꯏ ꯍꯥꯏꯌꯦ ꯅꯃꯧ ꯅꯨꯄꯤꯅ, ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯕ ꯏꯜꯂꯒ ꯁꯦꯜ ꯄꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯍꯩ ꯃꯍꯥꯒꯤ ꯃꯆꯥ ꯐꯠꯇꯕ, ꯍꯩ ꯑꯙꯥ ꯃꯣꯔꯥ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯅꯪꯗ꯫ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯦ, ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯏꯆꯥ ꯅꯠꯇꯤꯌꯦ꯫ ꯅꯨꯄꯤꯁꯤꯒꯤ ꯍꯥꯛꯇꯛꯇ ꯃꯥꯡꯉꯦ, ꯍꯣ ꯃꯥꯡꯉꯦ, ꯏꯆꯥꯁꯦ ꯃꯥꯡꯉꯦ꯫ ꯍꯣ ꯑꯩ ꯃꯥꯡꯗ꯭ꯔꯤꯌꯦ, ꯑꯩꯅ ꯁꯦꯜ ꯄꯥꯏꯔꯗꯤ ꯏꯃꯥ ꯅꯪ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯀꯣ꯫ ꯏꯃꯥ, ꯇꯥꯆꯧ ꯌꯥꯔꯦꯕ꯫ ꯇꯥꯆꯧꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯕꯁꯦ ꯈꯔꯁꯨ ꯈꯪꯕꯤꯕ ꯐꯕꯅꯦ꯫ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯑꯌꯨꯛꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯏꯃꯨꯡꯁꯤꯗ ꯆꯒꯠ ꯆꯒꯠ ꯉꯥꯡꯕ ꯄꯥꯝꯃꯤꯁꯤꯕꯣ? ꯍꯛꯆꯥꯡꯅ ꯍꯛꯆꯥꯡ ꯉꯝꯗꯕꯅꯦ꯫ ꯑꯌꯣ ꯍꯩꯃꯥ, ꯏꯃꯧ ꯃꯁꯥ ꯉꯝꯗꯕꯤꯁꯤꯗꯤ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯉꯤꯅ꯫ ꯋꯥ ꯉꯥꯡꯕꯒꯤ ꯃꯄꯥꯗꯗꯤ ꯅꯥꯗꯦ ꯀꯥꯏꯅ ꯈꯨꯝꯃꯛꯀꯗꯣꯏ ꯃꯥꯟꯈ꯭ꯔꯦꯗ꯫ ꯍꯣ ꯑꯃꯥꯟꯕ ꯈꯨꯗꯤꯡ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕꯤꯕ ꯐꯩ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯇꯥꯕꯤꯕꯗ ꯑꯙꯥ ꯃꯣꯔꯥꯈꯛ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯁꯛꯍꯦꯟꯕꯤ ꯑꯩ ꯂꯩꯔꯤꯉꯩ ꯈꯪꯉꯕꯣ? ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨꯅꯦ ꯏꯃꯧ ꯏꯕꯦꯝꯃ꯫ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧ ꯑꯗꯣ ꯃꯁꯛ ꯈꯪꯅ ꯆꯠꯀꯗꯕꯅꯤ꯫ ꯅꯋꯥ ꯅꯄꯨꯔꯣꯏꯕꯕꯨ ꯅꯈꯥꯗ ꯊꯝꯂꯒ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯕꯗꯨꯅꯗꯤ ꯌꯥꯔꯛꯑꯣꯏꯅꯦ꯫ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯤ, ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯀꯔꯤꯃꯇ ꯈꯪꯂꯝꯃꯣꯏꯅꯦ ꯅꯈꯣꯏꯗꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯦ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯅꯈꯣꯏ ꯋꯥꯈꯜ ꯈꯔꯗꯤ ꯈꯟꯊꯕ ꯐꯕꯅꯤ꯫ ꯍꯣ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯊꯤꯕꯣꯡ ꯊꯥꯛꯄꯤꯕ ꯅꯠꯇꯦ, ꯑꯗꯨꯅ ꯃꯋꯥ ꯂꯧꯕꯤꯗꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕꯤꯔꯤꯕ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯛꯀꯦ? ꯑꯗꯨꯅ ꯃꯤꯒꯤ ꯋꯥꯁꯤꯗꯤ ꯊꯣꯏꯅ ꯇꯥꯗꯕꯅ ꯐꯩꯗ ꯏꯃꯥ꯫ ꯑꯗꯨꯅꯦ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯅꯠꯇꯦ, ꯑꯗꯨꯅ ꯃꯋꯥ ꯂꯧꯗꯦ꯫ ꯅꯨꯄꯤ ꯂꯥꯛꯑꯣ, ꯅꯪ ꯇꯨꯝꯃꯨ ꯂꯥꯛꯑꯣ꯫ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯗꯤ ꯑꯩ ꯅꯨꯄꯤꯁꯦ ꯅꯥꯔꯛꯀꯅꯤ, ꯑꯗꯨꯒ ꯋꯥꯗꯣꯏꯁꯦ ꯑꯩ ꯈꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯃꯃꯥꯒ ꯃꯆꯟꯒꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ, ꯏꯁꯧ ꯏꯔꯥꯡꯒ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯇꯣꯝꯇ ꯄꯣꯛꯄ ꯑꯣꯏꯕꯒꯤ
ꯊꯕꯛ ꯏꯪꯈꯥꯡ ꯍꯦꯛ ꯁꯨꯕ ꯍꯧꯔꯗꯤ ꯅꯥꯒꯜꯂꯤ ꯇꯨꯝꯕꯁꯨ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯗꯤ ꯍꯦꯛꯇ ꯑꯅꯥꯕ ꯍꯧꯏ ꯑꯗꯨꯅ ꯇꯨꯝꯍꯜꯂꯨꯈꯤꯒꯦ ꯊꯕꯛꯇꯣ ꯏꯆꯟꯅ ꯈꯔ ꯇꯧꯖꯔꯁꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯑꯙꯥꯃꯣꯔꯥ ꯃꯃꯥ ꯃꯆꯥ ꯅꯨꯡꯁꯤ ꯈꯪꯗꯕ ꯅꯨꯄꯤꯅ ꯉꯝꯕꯁꯦ ꯑꯁ ꯏꯃꯥ ꯌꯥꯔꯦꯕ ꯑꯩ ꯌꯥꯝ ꯏꯀꯥꯏꯀꯣ ꯅꯨꯡꯇꯤꯒꯤ ꯂꯥꯎꯈꯣꯡ ꯇꯧꯕꯁꯦ ꯑꯗꯨꯅ ꯏꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯣ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕꯗꯣ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯅꯈꯣꯏꯗꯪ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯣ ꯌꯥꯔꯦ ꯍꯩꯄꯥ ꯁꯥꯕꯤꯌꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯊꯕꯛ ꯈꯛꯀꯤ ꯅꯠꯇꯦꯅꯦ ꯅꯕꯨꯡꯒ ꯅꯅꯝꯃꯒꯒꯤ ꯃꯇꯧ ꯑꯁꯦ ꯏꯃꯥ ꯌꯥꯝꯅ ꯄꯦꯟꯗꯦꯅꯦ ꯏꯆꯥ ꯆꯥꯎꯅꯕ ꯌꯣꯛꯄꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯃꯃꯥ ꯑꯃꯅ ꯎꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ ꯌꯥꯔꯦꯕ ꯏꯃꯥ ꯇꯥꯆꯧꯁꯨ ꯏꯅꯝꯃꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤꯌꯦ ꯃꯇꯝꯗꯣ ꯉꯥꯏꯁꯤꯕ ꯏꯅꯝꯃꯁꯨ ꯅꯥꯏꯇꯣꯝ ꯄꯣꯛꯄꯒꯤ ꯍꯧꯅꯕꯤ ꯈꯔ ꯈꯖꯤꯛ ꯀꯦꯊꯣꯛꯅ ꯅꯥꯎꯌꯣꯛꯅ ꯀꯣꯜꯂꯛꯄꯒꯤ ꯇꯧꯖꯔꯤꯅꯤ ꯑꯗꯣ ꯏꯃꯥ ꯇꯞꯅ ꯁꯦꯝꯗꯣꯛꯂꯒ ꯐꯔꯛꯀꯅꯤꯌꯦ ꯑꯅꯩꯕ ꯏꯁꯤꯡꯁꯨ ꯃꯇꯝ ꯈꯔ ꯆꯪꯍꯟꯗꯨꯅ ꯐꯝꯍꯜꯂꯗꯤ ꯑꯅꯩꯕ ꯏꯁꯤꯡꯗꯣ ꯐꯝꯊꯈꯤꯗꯨꯅ ꯇꯔꯨꯕ ꯏꯁꯤꯡ ꯑꯣꯜꯂꯛꯄꯒꯨꯝ ꯇꯥꯆꯧ ꯑꯃꯗꯤ ꯏꯅꯝꯃ ꯑꯅꯤꯒꯤ ꯂꯝꯆꯠꯁꯨ ꯅꯣꯡꯃꯗꯤ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤꯌꯦ ꯈꯔꯁꯨ ꯈꯥꯡꯕ ꯇꯝꯁꯦ ꯏꯃꯥ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃꯒꯤ ꯅꯤꯇꯤ ꯅꯤꯌꯝ ꯈꯪꯅ ꯆꯠꯀꯗꯕꯅꯤ ꯑꯗꯨꯗꯤ ꯅꯠꯇ ꯃꯅꯦꯝ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯍꯪꯒꯠꯅ ꯈꯨꯝꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯨ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤꯅꯤ ꯃꯥꯒꯤ ꯃꯈꯥꯗ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯂꯩꯒꯗꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯌꯥꯒꯗꯕꯅꯤ ꯍꯥꯏꯔꯕꯗꯤ ꯃꯗꯨꯕꯨ ꯀꯔꯤ ꯌꯨꯝꯕꯥꯜꯂꯣꯅꯤ ꯍꯥꯏꯒꯗꯧꯔꯤꯒꯦ ꯃꯁꯤꯅꯗꯤ ꯑꯗꯨꯝ ꯏꯃꯨꯡ ꯑꯗꯣ ꯅꯣꯡꯃꯒꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯅꯠꯇꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯅꯕꯨꯡꯅ ꯅꯨꯄꯥ ꯊꯣꯛꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯨ ꯂꯩꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯑꯣꯏꯔꯕ ꯑꯙꯥ ꯃꯣꯔꯥꯗꯣ ꯏꯃꯥ ꯑꯗꯨꯝ ꯉꯥꯡꯍꯧꯔꯣꯀꯣ ꯑꯩ ꯆꯥꯛ ꯊꯣꯡꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯁꯨꯅꯤꯡꯗꯕ ꯂꯝꯆꯠ ꯁꯥꯖꯠ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯌꯥꯗ ꯄꯦꯜꯂꯝꯗꯦ ꯑꯗꯨꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯉꯥꯡꯂꯨꯕ ꯈꯨꯗꯤꯡ ꯃꯆꯥ ꯃꯃꯧꯅ ꯊꯣꯏꯅ ꯇꯥꯕꯤꯔꯝꯗꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯃꯆꯥ ꯃꯃꯧꯒꯤ ꯃꯑꯣꯡ ꯑꯁꯤ ꯈꯪꯕꯅ ꯋꯥꯔꯤꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯔꯨꯕꯤ ꯑꯃꯗꯤ ꯄꯤꯕꯥ ꯎꯅꯔꯤ ꯁꯦ ꯅꯈꯨꯠ ꯑꯃꯣꯠꯄꯗꯨꯅ ꯁꯤꯡꯖꯨꯁꯦ ꯇꯣꯠꯂꯛꯎꯁꯦ ꯃꯣꯠꯇꯕ ꯇꯥꯄꯤꯕꯥꯒꯤ ꯅꯈꯨꯠꯇꯨꯅ ꯑꯣꯏꯅ ꯇꯣꯠꯄꯗꯤ ꯀꯩꯗꯧꯒꯦ ꯍꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯃꯈꯨꯠ ꯑꯃꯣꯠꯄꯅ ꯇꯣꯠꯄꯅ ꯍꯦꯟꯅꯅꯦ ꯆꯥꯅꯤꯡꯉꯤ ꯈꯪꯉꯕꯣ ꯑꯩ ꯅꯨꯄꯤꯁꯤꯁꯨ ꯃꯅꯝ ꯁꯨꯅꯤꯡꯗꯕꯤꯒꯤ ꯃꯇꯧ ꯂꯧꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯑꯗꯣ ꯑꯩꯗꯤ ꯅꯣꯏ ꯇꯥꯆꯧꯒꯨꯝꯕ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯇꯧꯔꯛꯀꯅꯨꯀꯣ ꯇꯥꯅꯤꯡꯗꯦꯀꯣ ꯉꯁꯤ ꯆꯕꯦꯡ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯇꯣꯞꯇ ꯊꯅꯝꯗꯣꯏꯅꯤ ꯌꯦꯡꯉꯨ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯕ ꯑꯩꯒꯤ ꯇꯔꯨꯕꯤꯗꯤ ꯌꯥꯝꯅ ꯐꯩ ꯑꯗꯣ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤꯔꯣ ꯑꯩꯗꯤ ꯋꯥꯗꯦꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯤꯕꯥ ꯑꯃꯗꯤ ꯇꯔꯨꯕꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝꯅꯤ ꯂꯩꯃ ꯋꯥꯏ ꯇꯥꯁꯤꯜꯂꯤ ꯊꯕꯛ ꯇꯧꯔꯝꯗꯥꯏ ꯈꯨꯗꯤꯡ ꯅꯥꯕ ꯑꯗꯨꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯕ ꯉꯝꯕꯁꯦ ꯏꯃꯧ ꯈꯛꯇꯅꯤ ꯂꯨꯍꯣꯡ ꯅꯨꯃꯤꯠꯇ ꯅꯥꯕꯗꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯍꯦꯛ ꯅꯥꯔꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤꯅ ꯉꯝꯕ ꯑꯗꯨꯁꯨ ꯍꯜꯂꯛꯂꯝꯃꯤ ꯍꯩꯃꯥ ꯏꯃꯥ ꯋꯥꯏ ꯇꯥꯁꯤꯜꯂꯤꯔꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤꯁꯤ ꯋꯥꯏ ꯇꯥꯁꯤꯟꯕ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯕ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯏꯃꯥꯒꯤ ꯃꯣꯔꯥ ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥꯗ ꯋꯥ ꯑꯃ ꯍꯧꯗꯣꯛꯈꯤ ꯍꯣꯏ ꯀꯩ ꯋꯥ ꯑꯣꯏꯔꯕꯅꯣ ꯏꯃꯥ ꯁꯨꯝꯗꯧꯕꯅꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯕꯗ ꯅꯆꯦ ꯊꯣꯏꯆꯥꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯁꯤꯟꯕꯅꯤ ꯃꯗꯨ ꯊꯧꯔꯛꯄꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯩꯐꯝꯒ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯗꯣ ꯑꯃꯨꯛꯇ ꯁꯤꯡꯈꯤꯒꯦ ꯇꯧꯕꯅꯤ ꯅꯍꯥꯟꯗꯁꯨ ꯍꯪꯉꯛꯑꯝꯕꯅꯤ ꯅꯥꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯕꯤ ꯃꯧꯗ ꯄꯩꯁꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯅꯔ ꯀꯩꯅꯣ ꯈꯪꯗꯦ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯥ ꯏꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯆꯪꯕꯤꯔꯛꯑꯣ ꯍꯣ ꯅꯨꯄꯥ ꯉꯥꯏꯔꯦ ꯉꯥꯏꯈꯣ ꯅꯨꯄꯤ ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯔꯛꯈꯤꯒꯦ ꯍꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯁꯦꯜꯗꯣ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯅꯆꯥ ꯂꯨꯍꯣꯡꯕꯗ ꯄꯨꯁꯤꯟꯈꯤꯕ ꯁꯦꯜꯗꯨꯗꯤ ꯅꯆꯥꯗ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯏꯃꯥ ꯍꯣꯏꯅ ꯁꯤꯡꯕꯤꯕ ꯌꯥꯔꯤ ꯄꯣꯠꯅꯤ ꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯐꯥꯕꯒꯨꯝ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯁꯛꯍꯦꯟꯕꯤꯅ ꯍꯣ ꯅꯨꯄꯥ ꯇꯥꯗ꯭ꯔꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ ꯍꯣ ꯅꯨꯄꯥ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯑꯩ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤꯌꯦ ꯀꯩꯒꯤ ꯊꯕꯛꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯕꯤ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯍꯩꯃꯥ ꯀꯥꯎꯕꯅꯦꯕ ꯃꯊꯪ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯦꯕ ꯁꯥꯎꯔꯅꯣꯕꯁꯦ ꯁꯦ ꯅꯪ ꯁꯥꯎꯕ ꯐꯅꯕ ꯑꯩ ꯀꯩꯗꯧꯒꯦ ꯅꯨꯄꯥ ꯅꯪ ꯍꯥꯏꯕ ꯏꯟꯗꯦ ꯑꯗꯨꯅ ꯑꯩ ꯏꯄꯥꯝ ꯆꯠꯈ꯭ꯔꯅꯤ ꯍꯩꯃꯥ ꯅꯨꯄꯤ ꯑꯩ ꯃꯇꯨꯡ ꯅꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯝꯃꯒꯦꯕ ꯁꯤ ꯁꯥꯎꯔꯅꯣꯕ ꯑꯗꯨꯗꯤ ꯏꯅꯦ ꯇꯣꯝꯕꯤꯗꯩ ꯑꯩꯒꯤ ꯀ꯭ꯋꯥ ꯂꯩꯔꯨꯆꯣ
ꯑꯣꯁ ꯑꯩꯗꯤ ꯊꯕꯛ ꯊꯦꯡꯉꯦ ꯀꯃꯥꯏ ꯇꯧꯅꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯂꯩꯔꯛꯀꯦ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯝ ꯄꯤꯖꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯂꯨꯔꯕ ꯅꯠꯇ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣꯏꯃ ꯅꯨꯄꯤ ꯁꯦ ꯁꯥꯎꯅꯣꯕ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯍꯣꯔꯦꯟ ꯂꯩꯕ ꯌꯥꯕ꯭ꯔꯥꯅ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯩꯔꯝꯃꯒ ꯂꯣꯏꯔꯁꯤꯗ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯂꯩꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯇꯥꯐꯤꯡ ꯇꯥꯐꯤꯡ ꯆꯦꯟꯈꯤꯔꯝꯃꯤ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯈꯤꯇꯪ ꯍꯥꯏꯔꯨꯕꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯄꯩꯊꯣꯛ ꯄꯩꯁꯤꯟꯒ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅꯅꯦ ꯃꯁꯤꯗꯅꯦꯕ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯤꯁꯦ ꯁꯣꯝꯗ ꯉꯁꯥꯏ ꯃꯈꯩ ꯃꯆꯥ ꯃꯃꯧꯒꯤ ꯋꯥ ꯇꯥꯔꯝꯕ ꯂꯩ ꯃꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯧ ꯅꯪꯅ ꯅꯄꯨꯔꯣꯏꯕ ꯑꯃꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯁꯦ ꯃꯧ ꯑꯃꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯥ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃꯒꯤ ꯅꯤꯇꯤ ꯅꯤꯌꯝ ꯀꯥꯏꯗꯅ ꯆꯠꯂꯨ ꯃꯗꯨꯗꯤ ꯅꯠꯇꯦ ꯅꯄꯨꯔꯣꯏꯕꯕꯨ ꯅꯪꯒꯤ ꯃꯈꯥꯗ ꯊꯝꯂꯒ ꯃꯤꯅ ꯅꯪꯕꯨ ꯐꯅ ꯉꯥꯡꯅꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯅꯦ ꯏꯃꯥꯗꯤ ꯅꯆꯥꯅꯨꯄꯥꯅ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕꯁꯤꯗ ꯀꯜꯂꯛꯏꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦ ꯏꯃꯥꯗꯤ ꯅꯍꯥꯟ ꯃꯈꯩ ꯅꯨꯡꯗ ꯆꯤꯛꯄꯤꯔꯝꯃꯤꯕ ꯑꯣꯏꯔꯦ ꯃꯁꯤꯗꯤ ꯏꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯖꯕꯅꯦ ꯃꯁꯤꯗ ꯏꯃꯥꯅꯅꯦ ꯍꯟꯆꯛ ꯉꯥꯆꯛ ꯁꯥꯕꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯈꯟꯖꯩ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯀꯜꯂꯛꯄꯒꯤ ꯅꯠꯇꯦꯅꯦ ꯃꯧ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯈꯣꯏꯒꯤ ꯌꯥꯅꯕ ꯄꯣꯠꯇꯨꯗꯤ ꯃꯅꯨꯡꯗ ꯊꯝꯃꯨ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯕꯅꯤꯅꯦ ꯅꯨꯄꯥ ꯈꯨꯗꯤꯡ ꯅꯨꯄꯤꯅ ꯍꯥꯏꯕ ꯌꯥꯗꯕ ꯌꯥꯎꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯃꯤꯃꯥꯡ ꯊꯣꯛꯑꯦꯅꯦ ꯌꯨꯝ ꯑꯁꯦ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯅꯈꯣꯏꯅ ꯅꯥꯎꯀꯣꯟꯗꯨꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯧ ꯅꯪꯅ ꯌꯨꯝꯕꯥꯂꯣꯟ ꯈꯪꯅ ꯂꯩꯍꯧꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯄꯥꯝꯃꯤꯅꯦ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯂꯨꯈ꯭ꯔꯕ ꯄꯣꯠꯅꯤ ꯌꯨꯝꯕꯥꯂꯣꯟ ꯍꯩꯇ꯭ꯔꯕꯗꯤ ꯌꯨꯝ ꯑꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯒꯗꯧꯔꯤꯕꯅꯤ ꯃꯧꯋꯥ ꯑꯃꯠꯇ ꯂꯧꯗꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯌꯨꯝ ꯄꯥꯟꯕꯕꯨ ꯀꯩꯅꯣ ꯄꯥꯜꯂꯤꯁꯤꯅꯤ ꯑꯗꯨꯝ ꯁꯣꯝꯗꯅ ꯊꯣꯏꯕ ꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝ ꯌꯧꯔꯕꯗ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠꯀ ꯍꯣꯟꯗꯨꯅ ꯏꯅꯦ ꯀ꯭ꯋꯥ ꯑꯝꯇ ꯄꯤꯌꯨ ꯍꯩꯃꯥ ꯊꯣꯏꯕ ꯅꯪꯕꯨ ꯀ꯭ꯋꯥꯒ ꯆꯥꯕ꯭ꯔꯣ ꯏꯅꯦ ꯑꯩꯒꯤ ꯅꯠꯇꯦꯗ ꯅꯃꯧ ꯅꯨꯄꯤꯒꯤꯅꯤ ꯂꯩꯕꯤꯔꯝꯃꯣ ꯍꯥꯏꯕꯁꯤꯗ ꯂꯩꯕꯤꯍꯧꯗ꯭ꯔꯕꯗꯤ ꯍꯦꯛꯇ ꯄꯩꯈꯤꯗꯧꯔꯤꯕꯅꯤ ꯍꯩꯃꯥ ꯅꯪꯗꯤ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯃꯣꯔꯥꯗ ꯑꯗꯨꯝ ꯐꯝꯃꯦ ꯍꯥꯏꯔꯤꯁꯤꯗꯤ ꯑꯆꯨꯝꯕ ꯋꯥ ꯑꯣꯏꯔꯦ ꯏꯅꯦ ꯑꯩ ꯃꯣꯔꯥꯗ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯇꯦꯗ ꯑꯃꯨꯛꯁꯨ ꯍꯧꯒꯠꯂꯒ ꯊꯕꯛ ꯀꯩꯀꯩ ꯇꯧꯔꯤ ꯄꯣꯠꯅꯤ ꯑꯣꯟꯊꯣꯛꯅ ꯍꯥꯏꯕ ꯏꯟꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯅꯨꯄꯤꯅ ꯌꯥꯗꯦ ꯈꯔꯁꯨ ꯏꯟꯗ ꯌꯥꯔꯤꯕ ꯏꯅꯦ ꯃꯈꯣꯏꯁꯨ ꯃꯈꯣꯏꯕꯨ ꯑꯄꯣꯛꯄꯤ ꯑꯄꯣꯛꯄ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩꯅ ꯍꯦꯜꯂꯦꯅ ꯂꯥꯛꯑꯒ ꯑꯩꯅ ꯀꯃꯥꯏꯅ ꯊꯤꯅ ꯑꯃꯨꯛ ꯇꯧꯗꯣꯏꯅꯣ ꯋꯥꯔꯤꯗ ꯏꯅꯦ ꯀ꯭ꯋꯥ ꯇꯞꯄ ꯂꯣꯏꯕꯤꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦ ꯉꯁꯥꯏꯅ ꯂꯣꯏꯔ ꯄꯣꯠꯅꯤ ꯅꯪ ꯊꯑꯣꯏꯒꯤ ꯊꯦꯡꯍꯟꯒꯦꯅ ꯂꯣꯏꯔꯦ ꯍꯥꯏꯗꯕꯅꯤ ꯑꯁ ꯏꯅꯦꯁꯤꯗꯤ ꯊꯣꯏꯕ ꯁꯦꯜ ꯄꯤꯔꯝꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯎꯕꯗ ꯁꯛꯍꯦꯟꯕꯤ ꯃꯈꯥꯗ ꯀꯤꯠ ꯐꯝꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕ ꯆꯦꯟꯁꯤꯟꯗꯨꯅ ꯍꯩꯃ ꯁꯛꯍꯦꯟꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯦ ꯀ꯭ꯋꯥ ꯆꯥꯅꯤꯡꯕꯗ ꯉꯥꯏꯉꯝꯗꯕꯒꯤ ꯐꯝꯊꯔꯕꯣ ꯁꯦ ꯅꯪꯒꯤ ꯀ꯭ꯋꯥꯗꯣ ꯑꯩ ꯏꯄꯥꯝꯗ ꯆꯠꯆꯈ꯭ꯔꯒꯦ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯕ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕꯤ ꯑꯗꯨꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯏꯃꯥꯅ ꯑꯩꯕꯨ ꯊꯣꯏꯕ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯆꯩ ꯊꯥꯡ ꯇꯧꯏ ꯑꯗꯨꯅ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯁꯤꯅꯤ ꯀꯔꯤꯅꯣ ꯏꯃꯥꯅ ꯈꯟꯕꯤꯔꯤꯁꯤꯕꯣ ꯁꯛꯍꯦꯟꯕꯤꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯣꯏꯗ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯆꯔꯣꯏ ꯁꯥꯗꯅ ꯆꯕꯦꯡ ꯉꯥꯡꯕꯗꯣ ꯈꯤꯠ ꯇꯧꯕꯤꯔꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯍꯥꯏꯈꯤꯕ ꯂꯩꯇꯦꯅꯦ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯄꯨꯔꯣꯏꯕꯗ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯕ ꯇꯧꯒꯅꯨ ꯃꯤꯅ ꯎꯁꯤꯠꯂꯣꯏ ꯃꯧ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯉꯁꯥꯏꯗꯒꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯑꯩꯕꯨ ꯃꯧ ꯁꯨꯅꯤꯡꯗꯕꯤ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯅꯨ ꯅꯪꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯡꯍꯜꯂꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤ ꯀꯞꯁꯟꯅꯩ ꯍꯥꯏꯁꯨ ꯍꯥꯏꯗꯕ ꯀꯌా ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯃꯃꯥꯕꯨ ꯂꯥꯟꯅ ꯎꯅꯕ ꯁꯛꯍꯦꯟꯕꯤꯅ ꯁꯤꯜꯂꯤꯕꯅꯤ ꯇꯔꯨꯕꯤꯁꯨ ꯑꯁꯨꯝꯅ ꯂꯥꯎꯈꯣꯡ ꯇꯧꯅꯔꯛꯄ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯅꯔꯒꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯣꯡꯃꯇ ꯏꯪꯅ ꯂꯩꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ ꯇꯥꯆꯧꯅ ꯅꯨꯄꯤ ꯍꯦꯛ ꯊꯤꯔꯛꯄꯗꯒꯤꯅꯦ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯁꯦ ꯃꯈꯦ ꯂꯥꯡꯉꯤꯁꯦ ꯊꯣꯏꯕ ꯃꯆꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯑꯉꯥꯡ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯗꯨꯝ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯅꯈꯣꯏꯅ ꯁꯛꯍꯦꯟꯕꯤꯕꯨ ꯊꯧꯑꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯍꯩꯖꯗꯕꯁꯤꯗ ꯐꯔꯦ ꯏꯃꯥꯒ ꯏꯆꯟꯒꯅ ꯁꯛꯍꯦꯟꯕꯤꯕꯨ ꯑꯁꯨꯝꯅ ꯇꯥꯊꯤ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯖꯔꯒꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ ꯀꯩꯗꯧꯒꯦ ꯏꯃꯥꯅ ꯏꯆꯥ ꯏꯃꯧꯕꯨ ꯐꯍꯟꯅꯤꯡꯂꯨꯕꯒꯤꯔꯣ ꯏꯃꯥꯅ ꯉꯁꯤ ꯂꯥꯟꯗꯨꯅ ꯂꯩꯍꯧꯔꯤꯕꯁꯦ ꯍꯦ ꯅꯨꯄꯤ
ꯅꯪꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯀꯜꯂꯤꯀꯣ ꯃꯃꯥ ꯅꯨꯡꯁꯤꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯕꯅ ꯀꯟꯈ꯭ꯔꯕꯣꯏ ꯃꯆꯟꯕꯨ ꯅꯣꯡꯃꯇ ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯗꯕ ꯃꯕꯨꯡꯅ ꯉꯁꯤꯗꯤ ꯈꯨꯄꯥꯛꯅ ꯊꯥꯔꯕ 이마기 붕어 낭세 이마나 타붐 따라 너부두나 뽑으니고 파래 이사 이모나 농모 와클 따라고 마담도 이망아이게고 토이바 마마기와 아마 파워따다 마기 누피기 눅실리 찡나 부두나 ꯆꯠꯈꯤ 마기 누피나 까리 떠우리 까리 칼리 하이바 토이바 마나디 ꯈꯪꯕꯅꯠꯇꯦ 누미당기 마담니 나 토이바 하이행디 이밤다 ꯆꯠꯂꯨꯁꯤꯀꯣ 꼬바 ꯅꯪꯅ ꯍꯥꯏꯕꯗꯕꯨ ꯌꯥꯗꯕ ꯀꯩ ꯌꯥꯎꯒꯦ ꯑꯩꯅ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯇꯥꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯏꯃꯥ ꯏꯆꯟ ꯈꯠꯅꯔꯒ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯅꯠꯇ꯭ꯔꯣ ꯁꯣꯝꯗꯅ ꯂꯩꯃ ꯃꯤꯠꯂꯨ ꯂꯥꯏꯖ ꯏꯔꯤꯛꯀꯪꯗ ꯊꯤꯡꯕ ꯈꯥꯝꯕ ꯉꯝꯗ ꯃꯅꯤꯡ ꯇꯝꯅ ꯃꯤꯠꯂꯨ ꯂꯥꯏꯖ ꯆꯤꯟꯊꯔꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯅ ꯊꯦꯝꯖꯤꯜꯂꯤ ꯏꯃꯥ ꯌꯥꯔꯤꯕꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤꯌꯦ ꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯗꯤ ꯆꯥꯛ ꯈꯔ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯗꯦ ꯅꯪ ꯆꯥꯊꯣꯛꯎꯔꯣ ꯏꯃꯥ ꯌꯥꯎꯗꯅ ꯑꯩ ꯏꯇꯣꯝꯇ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯂꯥꯛꯑꯣꯁꯦ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯒ ꯅꯁꯥ ꯁꯣꯛꯅꯕꯅꯦ ꯑꯗꯨꯏ ꯁꯔꯨꯛꯄꯗꯤ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯄꯣꯊꯥꯔꯁꯤ ꯂꯥꯛꯑꯣꯕꯁꯦ ꯏꯃꯥ ꯃꯆꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯩꯃ ꯆꯥꯛ ꯈꯔ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯄꯥꯝꯗ ꯂꯥꯛꯑꯝꯃꯤ ꯏꯕꯦ ꯍꯥꯏꯕꯤꯅ ꯍꯩꯃꯥ ꯅꯈꯣꯏꯗꯤ ꯉꯟꯅ ꯍꯦꯛꯇ ꯂꯥꯛꯑꯕꯣ ꯐꯔꯦ ꯐꯔꯦ ꯉꯟꯅ ꯂꯥꯛꯄꯁꯤꯅ ꯍꯦꯟꯅꯁꯨ ꯐꯔꯦ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯉꯟꯅ ꯂꯥꯛꯏꯅꯦ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯎꯗꯦ ꯀꯥꯏ ꯆꯠꯈꯤꯒꯦ ꯅꯈꯣꯏ ꯄꯥꯕꯗꯤ ꯂꯪꯐꯩꯗ ꯊꯕꯛ ꯆꯠꯈꯤꯌꯦ ꯍꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯃꯣꯏ ꯇꯥꯗꯒ ꯏꯃꯥꯁꯨ ꯃꯇꯣꯝꯇ ꯂꯩꯕꯅꯤꯅ ꯏꯃꯥꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯑꯥꯒꯤ ꯅꯅꯦꯝꯅ ꯀꯔꯤ ꯈꯟꯈꯤꯅꯦ ꯑꯗꯨꯒ ꯏꯌꯥꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯏꯃꯥ ꯑꯥꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣꯏꯗ ꯑꯩꯈꯣꯏ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯆꯥꯅꯔꯦ ꯑꯗꯨꯒ ꯃꯣꯏ ꯇꯥꯗꯒꯤꯁꯨ ꯑꯩꯅ ꯍꯣꯏ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯗꯧ ꯂꯩꯔꯄꯣꯠꯅꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯕꯗ ꯌꯥꯗ ꯂꯥꯛꯇꯕꯒ ꯌꯥꯔꯣꯏ ꯍꯩꯃꯥ ꯆꯥꯛꯈꯨꯝ ꯑꯅꯤ ꯊꯣꯛꯑꯕ ꯍꯣꯏꯗ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯦ ꯏꯆꯥꯗꯤ ꯃꯊꯧ ꯐꯖꯅ ꯇꯧꯔꯤꯕ ꯑꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦ ꯍꯥꯏꯕꯤ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯕ ꯃꯌꯥ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯁꯤꯗ ꯂꯩꯒꯗꯧꯔꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯒꯗꯧꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯛꯍꯦꯟꯕꯤꯗꯤ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯅꯤ ꯍꯥꯏꯔꯤꯅꯦ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯃꯥ ꯂꯩꯔꯤꯈꯩ ꯑꯗꯨꯝ ꯂꯩꯔꯒꯦ ꯑꯣ ꯁꯤꯗꯤ ꯄꯨꯔꯥ ꯏꯆꯥꯒꯤ ꯃꯣꯔꯥꯗ ꯐꯝꯃꯦꯗꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯕꯦꯝꯃ ꯅꯄꯥ ꯂꯥꯛꯑꯗꯤ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯅꯄꯥꯒꯤ ꯃꯑꯣꯡꯗꯨꯒ ꯅꯪꯅ ꯇꯧꯔꯛꯏꯕ ꯑꯁꯤꯒ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯛꯍꯦꯟꯕꯤ ꯑꯃꯗꯤ ꯊꯣꯏꯕ ꯅꯨꯄꯤ ꯃꯄꯥꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥ ꯏꯕꯦ ꯍꯥꯏꯕꯤ ꯑꯁꯤꯁꯨ ꯁꯨꯅꯤ ꯅꯣꯝꯅꯤ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯤꯕꯅ ꯑꯗꯨꯃꯛ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯂꯩꯇꯕ ꯑꯃꯗꯤ ꯃꯌꯥꯒ ꯃꯆꯥꯒꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤ ꯏꯕꯦ ꯍꯥꯏꯕꯤꯗꯤ ꯃꯅꯤꯡ ꯇꯝꯅ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯅ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯍꯜꯂꯝꯃꯤ ꯀꯩꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦꯗ ꯊꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯊꯣꯏꯕ ꯑꯩꯁꯦ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁ ꯑꯩꯁꯤ ꯅꯨꯄꯤꯔꯣ ꯅꯠꯇ꯭ꯔꯒ ꯏꯃꯥꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕ ꯑꯙꯥ ꯃꯣꯔꯥꯗꯨ ꯑꯣꯏꯔꯖꯥꯠꯂꯣ ꯑꯩ ꯅꯨꯄꯤꯅ ꯍꯥꯏꯕꯗꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕꯁꯤ ꯁꯦꯜ ꯄꯥꯏ ꯍꯥꯏ ꯑꯗꯨꯒ ꯑꯩꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯄꯤꯒꯤ ꯁꯤꯟꯐꯝ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯤꯁꯤꯅ ꯀꯩꯗꯧꯔꯤꯅꯣ ꯑꯣꯟꯅꯗ꯭ꯔꯣ ꯑꯩꯒꯤꯁꯦ ꯊꯣꯏꯕ ꯃꯇꯣꯝꯇ ꯃꯪꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯉꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯃꯪꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯁꯤꯜꯂꯤ ꯍꯣ ꯀꯔꯤꯅꯣ ꯃꯪꯗꯅ ꯂꯩꯕꯤꯔꯤꯕ ꯑꯗꯨꯕꯣ ꯑꯩꯅꯗꯤ ꯁꯣꯝꯗ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯧꯔꯀꯥꯟꯁꯤꯗ ꯃꯇꯣꯝꯇ ꯃꯣꯟꯗ꯭ꯔꯪꯒ ꯁꯥꯟꯅꯗꯅ ꯂꯩꯔꯤꯌꯦ ꯑꯣꯏꯃ ꯍꯤꯡꯆꯥꯕꯤ ꯈꯪꯉꯤꯅꯦ ꯀꯩꯅꯣ ꯗꯨꯀꯥꯟ ꯂꯋꯥꯏꯗꯨꯕꯣ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯆꯥꯛ ꯊꯣꯡꯉꯤꯔꯣ ꯅꯠꯇ꯭ꯔꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯔꯥ ꯍꯥꯏꯕꯅꯤꯗ ꯆꯥꯛꯁꯤ ꯈꯛ ꯊꯣꯡꯕꯗ ꯑꯁꯨꯛ ꯀꯨꯏꯅ ꯆꯪꯉꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯨꯄꯤ ꯌꯥꯔꯦꯕ ꯁꯨꯝ ꯉꯥꯡꯉꯦ ꯑꯩꯁꯦ ꯅꯣꯏꯗ ꯂꯩꯌꯦꯅ ꯑꯩꯕꯨ ꯉꯥꯡꯅꯤꯡꯉꯦ ꯆꯩꯅꯤꯡꯉꯦꯅ ꯑꯗꯨꯝꯅ ꯆꯩꯊꯥꯡ ꯇꯧꯕꯗꯨꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯍꯥꯏꯁꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯣ ꯄꯤꯅꯧꯕꯤ ꯅꯨꯄꯤꯒꯤ ꯃꯇꯧꯒꯨꯝꯅ ꯀꯞꯂꯤ ꯑꯩ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯦ ꯍꯩꯃꯥ ꯊꯣꯏꯕ ꯀꯩꯗꯧꯔꯦ ꯑꯗꯨꯗ ꯀꯞꯇꯅ ꯂꯩꯔꯤꯕꯗꯨꯅ ꯍꯣ ꯑꯩꯅ ꯈꯖꯤꯛꯈꯛ ꯉꯥꯡꯉꯨꯔꯦ ꯑꯗꯨꯒꯤ ꯅꯌꯥ ꯅꯨꯄꯥꯁꯦ ꯃꯄꯥꯝꯗ ꯆꯠꯂꯅꯤ ꯍꯥ ꯀꯔꯤꯕ ꯏꯁ
iyada mana hekta chaiba yabro ima chaigese ado nangbu sak loirabo ꯂꯣꯏꯔꯦ ꯑꯩꯅ ꯊꯣꯡꯕ ꯆꯥꯛꯁꯦ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯔꯒꯅꯦ ꯏꯅꯦꯝꯕꯣꯛꯁꯨ ꯃꯤꯋꯥ ꯉꯥꯡꯅꯧꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯇꯞ ꯇꯥꯏ ꯆꯥꯔꯒ ꯇꯨꯝꯖꯔꯨꯔꯁꯅꯤ ha kari haiba ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯆꯥꯛ ꯊꯤꯔꯛꯑꯒꯦ ꯍꯥꯏꯕꯅꯤ ho thiro iyadani maramokpa nupi luna tauba khara thagat sinaraga thabak sizinage asok pangba iyasibu karino haibanida somdana leima masamau anina mayum hanjilaktaba aduda pakhatlami adubu leikaigi nupa amana sakhenbi amadi thoiba sakhenbi hoida lei haiduna pau pirakpadagi khanglami aigi isana karamba numit thadana wakhal tarakadauba sagaigi achangba maitan oibagi mahut asiba maitan oiduna laikre masidabu mama aigi thamoi asibu karamna nungaina leiba ngamgadawribagi mama amana macha amagidama kayagi matik wajaba haibase makhoidi khanglam loiko ima kaidarage amo nabungdo nana makhoida lei haine imungi thabo inkhanga do nabungna loina tawi hai nana magi mama du su khara suningdabo oi male adunanidana masaduna tawribadudi haujikti mama masa manaraga nabungdo pura mora singan kramale adubu kanana imada tam leibano thomba na ngasai potpham da pawtam la ambani imungi thabak loiramaga thabak suba lakpada haira ambani haine nabungdo nupa amo oibagi niti niyom kaidana adumak chatli male yari seima ka hena khanjilurano tasauda noma natraga nomadi nupa thokna hinglakhini matamda ngaiba natana kaidi upai le ima isasu hingnabo hotnadaba yande aduna ei ise memsada phane akakpasa amuta pirukhige ko hoi chathuro kuirakanu ko ima su hingol ising chairuge khongi lampak tani bibana ibe ma sagen bina ngaibada idi manga phane mangkre kayam kuina ngaheladana ho aido nane bokta phane akakpa piruge hairamaga thogreini adugi phane du su piramba adugi thingini adukina ayuna dei sharupudi ibani chelasi imana su mamu pusilo namteba khangla ngamtri ngamkhiroida ai hausi phibam yam zadri ta pibana su hena khanglamgani ai gi oiriba phibam se aduna aidi yum phawba pala loisira haina khale ai leitrakanda imana wa haugadabada ai yengba ngamoi haujik su imagi milu pirang sinthaba lepanate karamba matamdano aigi ibungna wakhal taraktuna hanagi matawgum leiminagadaba ibaida su pura nupina sumkhre adu tarubi aidi nangna sumkhinuko sumkhrasu ibaidamnadi tahanganuko nangdi matik sabi nupi oyuko lamgi heladi aina tam phudadoinida ibaidamnadi aidi adhadi oireko inembokidi kem khangana ibani changdana seba niktina tawraga loire kaino adugidamak nangna ka hena khanjinganu wanabane yari taningde yarise hanaba tawrase asumna matam khara hokre mama oibi amatana machabu phatte haiduna inthokpa ngambadi nate mamagi maphamdadi phatte hairiba macha aduna nungsiba heli hainaribani namit khuding leimana masana pagi damak wajaba mipaiba sembiba isor mahak khaktana khanglamgani somda thoiba pendana thabak suminariba makhoida wari liri iyamba itaw aina tawise kaino haiba khangsilaktre budhi loksinga amata thoktre aibu pokpi ima isan karamna leiromgani iyamba thomba nang khangbra khanglabadi thoibagi waga makha taba nangba nate thombana hekta khumai era hojikta namana chan nusirapro nongmada ima asonbi isandu kari charamni thamni khangdraga hojikta mama nusibaga sari pakti bungo nangdi nupi na haiba inbana hena paksai natu tardi nang amu phujakhini karimdo kashu kaide aina tawjakhiba adunani haiba ai khangi adubu aina ima isan nuksirabasu mapan thokna nuksiba ngamdribasi karigina o adhamara oibagini bungo nupa ama oirabadi nupa thokna lebadamune nupi ba nangi miyeng khada thamduna nangbu ki hangoina chathalo adudi natana nupi na hairi khai chumi na amtaiba nupi mawa ilaga nangna namana chanba minungsi khangdana inthokduna thamba ngamdi ngamiko thoiba nangi pukseldo nang se aiga oiramadi nangi nupido
ꯐꯖꯅꯗꯤ ꯐꯨꯊꯅꯤꯌꯦ ꯇꯟꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ ꯑꯗꯨꯕꯨ ꯅꯨꯄꯤꯅꯦ ꯂꯧꯔꯤꯕ ꯅꯪꯅ ꯑꯙꯥꯃꯔꯥ ꯌꯧ ꯏꯟꯕ ꯑꯣꯏꯗꯅ ꯑꯩꯅ ꯑꯣꯏꯒꯗ꯭ꯔꯣ ꯑꯩ ꯑꯣꯏꯔꯝꯃꯗꯤ ꯈꯪꯗꯧꯅꯤ 이몽 멋째 한거 하이드는 담담 해도 부더니 액다 하이질을 로리 에이시 돔다 누빠 토고 살로리 마름디 에이 누피디 누피 에모 오이베다 마틱자이 안도나 에이나 누빠 토고 사바다 안도 말다 보니 ngasidagi디 에이소 누빠 토고 땀라기 따톰바 누피 와르고 땀게 어떠무 떠무 아두가네 몬다다디 리세이나 깔라가 누피 푸바디 나굼시고 마tam kuina ai tumduna leure adubu iyambagi wahayna ngasidi nikap thohanbagum tawi matam kuina mirayuraba ima isangi nungsi irik ngasidi pamlaklai matam mamagi harau minoktana leiramba punsida ningsinglubada aina tawibasi karino haina khale thoiba thabak halakpadagi sakhenbina kawbu phawba tasinadana tumduna leiram nupa numise ayokre wailamse amta tasanbiyoba ꯆꯥꯛꯁꯨ ꯃꯩ ꯊꯥꯒꯠꯄꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯧꯔꯦ ꯍꯣ ꯇꯥꯕ꯭ꯔꯣ ꯍꯥꯏꯕꯅꯦ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯈꯔ ꯊꯣꯡꯕ ꯀꯩꯗꯧꯒꯦ ꯅꯨꯄꯥ ꯑꯩ ꯈꯛꯇꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯉꯁꯤꯗꯤ ꯏꯃꯥꯒ ꯅꯪꯒ ꯇꯧꯔ ꯊꯣꯡ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯀꯃꯥꯏ ꯊꯣꯡꯗꯣꯏꯅꯣ ꯏꯕꯤ ꯍꯥꯏꯕꯤꯁꯨ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯍꯥꯏ ꯀꯔꯤꯅꯣ ꯁꯨꯃꯥꯡ ꯊꯦꯂꯣꯡꯒꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯆꯥꯏꯔꯤꯕ ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯏꯔꯤꯕꯁꯤꯕꯣ ꯅꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯕ ꯀꯩꯗꯧꯒꯦ ꯏ ꯀꯔꯤ ꯇꯧꯔꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯁꯨꯛꯇꯣꯛꯇꯅ ꯂꯩꯔꯤꯕꯗꯨꯅ ꯏꯃꯥ ꯉꯁꯤꯗꯤ ꯅꯌꯥ ꯅꯨꯄꯥꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯑꯩꯅ ꯇꯥꯊꯣꯏꯕꯗ ꯋꯥꯏꯂꯝ ꯇꯥꯁꯤꯜꯂꯨ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯕꯅꯦ ꯑꯗꯨꯗ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯑꯗꯨꯗ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ ꯊꯣꯡꯕ ꯀꯩꯗꯧꯒꯦ ꯍꯥꯏꯔꯛꯏꯕ ꯑꯗꯨꯒ ꯏꯃꯥꯒ ꯑꯩꯒꯅ ꯊꯣꯡꯉꯣꯏ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯍꯥꯏꯗꯕꯅꯦ ꯃꯥꯅ ꯀꯔꯤ ꯂꯥꯏ ꯐꯠꯇꯕ ꯎꯅꯔꯨꯔꯕꯖꯥꯠꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯏꯃꯥ ꯅꯆꯥꯅꯨꯄꯤꯁꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯈꯔ ꯇꯝꯕꯤꯔꯣ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯑꯩ ꯆꯥꯛꯁꯨ ꯊꯣꯡꯉꯔꯣꯏ ꯅꯨꯄꯤꯒꯤ ꯃꯣꯔꯥꯗꯁꯨ ꯐꯝꯂꯔꯣꯏ ꯕꯦꯝꯃ ꯂꯥꯛꯑꯣ ꯀꯥꯟꯅꯔꯔꯣꯏ ꯃꯁꯤꯒꯤ ꯁꯤꯒꯩꯖꯟꯁꯦ ꯉꯁꯤꯒꯤ ꯑꯣꯏꯔꯔꯣꯏ ꯀꯔꯝꯕ ꯀꯜꯂ ꯀꯥꯟꯖꯥꯎꯕꯅꯅꯣ ꯑꯩꯒꯤ ꯏꯌꯥꯗ ꯍꯤꯒꯥꯏ ꯋꯥ ꯊꯥꯔꯛꯏꯕ ꯑꯁꯤꯕꯨ ꯑꯁ ꯊꯣꯡꯅꯗꯤ ꯇꯟꯈ꯭ꯔꯦꯗ ꯆꯥꯛ ꯊꯣꯡꯗꯧꯔꯤꯕꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯃꯥ ꯃꯆꯥꯅ ꯇꯧꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯛꯍꯦꯟꯕꯤꯅ ꯑꯁ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯗ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯉꯔꯥꯡꯗꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯩꯅ ꯂꯩꯒꯁꯦ ꯈꯤꯇꯪ ꯀꯣꯟꯊꯔꯛꯄꯗ ꯅꯨꯄꯤꯅ ꯂꯣꯡꯀꯦꯟ ꯀꯦꯟꯕꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯦꯜꯂꯨ ꯌꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯃꯨꯛꯇꯪꯗꯤ ꯂꯩꯁꯦ ꯀꯣꯊꯔꯒ ꯌꯦꯡꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯈꯣꯟꯒꯗꯨ ꯁꯦꯝꯗꯨꯅ ꯍꯣ ꯃꯈꯣꯏ ꯅꯨꯄꯥ ꯇꯥꯕ꯭ꯔꯣ ꯅꯨꯄꯥ ꯅꯪꯕꯣ ꯅꯣꯡꯉꯥꯜꯂꯦ ꯊꯕꯛ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯇꯧꯒꯗꯣꯏꯅꯣ ꯍꯧꯒꯠꯂꯨꯁꯦ ꯑꯩꯅ ꯉꯔꯥꯡ ꯀꯔꯤ ꯍꯥꯏꯒꯦ ꯅꯉꯣꯟꯗ ꯐꯥꯒꯤꯔꯣꯏ ꯍꯥꯏꯗꯣ ꯍꯣꯏꯃ ꯈꯪꯉꯤꯍꯦ ꯂꯥꯎꯗ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟ ꯑꯩꯕꯨ ꯇꯥꯊꯤ ꯇꯧꯕꯤꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇꯝꯗ ꯂꯥꯛꯑꯝꯃꯤ ꯏꯃꯥ ꯍꯧꯒꯠꯂꯣ ꯅꯌꯥ ꯅꯨꯄꯥꯗꯣ ꯁꯣꯅꯣꯁꯨ ꯍꯧꯔꯦ ꯉꯔꯥꯡꯗꯒꯤ ꯐꯠꯇ꯭ꯔꯤ ꯃꯅꯤꯜ ꯂꯩꯍꯧꯔꯤ ꯑꯁ ꯏꯪꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯏꯪꯈ꯭ꯔ ꯀꯥꯟꯁꯤꯗ ꯑꯩꯅꯗꯤ ꯅꯈꯣꯏ ꯂꯩꯔꯤꯉꯩ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯇꯧꯔꯒ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯄꯥꯟꯗ ꯃꯤ ꯑꯃꯅ ꯀꯧꯔꯛꯑꯝꯃꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯑꯝꯃꯤ ꯍꯩꯃ ꯃꯈꯣꯏ ꯃꯄꯥꯗꯤ ꯑꯣꯟꯊꯣꯛꯅꯅ ꯌꯧꯔꯛꯑꯦꯗ ꯂꯥꯛꯅꯤ ꯈꯣꯠꯅꯤꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ ꯁꯅꯥꯖꯥꯎꯕꯅ ꯄꯥꯈꯠꯄ꯭ꯔꯅꯦ ꯅꯨꯄꯤ ꯅꯪꯕꯨ ꯑꯩꯅ ꯈꯪꯍꯧꯗꯅ ꯌꯨꯝꯗ ꯍꯜꯂꯛꯄꯁꯤꯗ ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯌꯨꯝꯗ ꯂꯩꯔꯝꯃꯤꯕ ꯑꯁꯤꯅ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯅꯃꯥ ꯅꯆꯥ ꯃꯥꯟꯅꯔꯒ ꯀꯨꯁꯤꯔꯥꯁꯤ ꯇꯧꯋꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯔꯗꯨꯅ ꯑꯩ ꯊꯕꯛ ꯑꯃꯠꯇ ꯂꯣꯏꯁꯤꯜꯂꯝꯗꯅ ꯍꯜꯂꯛꯏꯕꯅꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥꯒꯤ ꯏꯌꯥ ꯅꯨꯄꯥꯗꯣ ꯑꯩ ꯅꯨꯄꯥ ꯑꯣꯏꯔꯒ ꯇꯪꯈꯥꯏ ꯁꯤꯕꯗꯣ ꯏꯀꯨꯕꯣ ꯑꯩ ꯁꯤꯗ ꯂꯩꯖꯩ ꯂꯥꯎ ꯇꯪꯈꯥꯏ ꯁꯤꯕ ꯅꯪ ꯍꯥꯟꯅ ꯋꯥꯔꯛꯀꯦ ꯅꯃꯥꯅ ꯆꯟꯕ ꯃꯤꯔꯥꯏꯔꯒ ꯅꯥꯇꯨꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯤ ꯋꯥꯔꯛ ꯍꯩꯇꯕ ꯅꯨꯄꯤꯒꯤ ꯈꯨꯠꯇꯣꯡꯕꯤꯗ ꯎꯪꯕ ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯗꯨꯅ ꯃꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯉꯥꯏꯖꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯋꯥꯠꯇꯅꯕ ꯍꯣꯠꯅꯕꯗ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯕ ꯑꯗꯨꯒ ꯅꯪꯅ ꯁꯣꯝꯗ ꯅꯨꯄꯤꯒꯤ ꯈꯨꯗꯣꯡꯕꯤꯗ ꯄꯪꯊꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯖꯥꯎꯕꯅ ꯊꯣꯏꯕꯕꯨ ꯇꯥꯟꯅꯗꯨꯅ ꯂꯤꯆꯩꯅ ꯀꯜꯂꯝꯃꯤ ꯊꯣꯏꯕꯁꯨ ꯁꯨꯃꯥꯡ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯀꯨꯕꯣ ꯌꯥꯔꯦꯕ ꯑꯩꯁꯨ ꯉꯔꯥꯡꯗꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯍꯧꯔꯕꯅꯦ ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯏꯀꯨꯕꯣꯡꯅ ꯑꯩꯕꯨ ꯅꯨꯄꯥ ꯈꯪꯊꯣꯛ ꯊꯣꯛꯍꯜꯂꯗꯤ ꯅꯆꯥꯅꯨꯄꯤꯁꯤ ꯄꯣꯛꯄꯣꯏꯗ꯭ꯔꯣ ꯑꯗꯨꯒ ꯑꯩ ꯈꯛꯇꯁꯨ ꯋꯥꯔꯛꯄꯤꯒꯅꯨ ꯏꯅꯦꯝꯕꯣꯛꯀ ꯑꯩꯒꯤ ꯅꯨꯄꯤꯒꯁꯨ ꯋꯥꯔꯛꯄꯤꯌꯨ ꯍꯣꯏꯅꯦ ꯏꯌꯥ ꯅꯨꯄꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ
nupi makhoi ani su wakhal ta da ba yauri bani ko mabani manarga iya nupa si adha mora hen bani khangmidana isa oira ba su ai gi nupi oira ba su wakhal ta drabadi phalak drabadi warak patawni mau ama oiraga siram sitha masak khangdaba mawa mahuroi ba ishwar mani khanba ngamdaba ai taukhidra ha taukhidra asi haiduna lichai eduna mama macha ani busu santharam hoi ma makhoi mapa nai mi nang bo hanubi aingonda di khasi katamna kalomi hanuba nang bo aina di haijabane napagi di chai chaba ki haidana adubune nasana pi katanna sinadi tasina di ye kaino ima di chai chara kanda aingonda loina dainari sibo haunabra ba ngasi aina pabagi di chai chari se imana ni tina silam sinta takwi da bagine imana su nasana tawri khaya bagine nacha aina phataba matawa matamda si phai phatte hai bagi mahutta ima su da mai gi makha sathaba natro hai charoi manbiya nang wasu wa makha yamda samthara kanu hai chari bali chai asidagi hena chabaga ima ngamla roi nungai ba pamra hai bune hanu thangda li chai mamina sangtrik sanga dawre ai tumina layu taningde mo chok mo pak nai da ba saradana sana zawa ai maki yumda yawong ilanba adu ga ai isya mak pau amagi li chataba hauna lo sat khangdaba masi pumba ai ga thabak tawminaba thangnaba khungi marup aduna hairamdrabadi namana sa ani nungai ram khigadawri bani ha ai akhai siba ngasi haiba namit asidagi namana chanda nakhoi ani punna lale haijagadab adu khana chaina tawdana leigadabani khanglabra asumna sanajawbana tawduna maya macha ani bu mayumda purami leima amadi tarubi su hingoldagi mana masing hektuna leirami ise ai khoi laiye haima ibungo nang lengla ibra matam khara thabak na yadana ise langphai da leithore matang sida lila nunga haiba khara sanaduna leiram ai su paw hekta badagi ngasidi yumda hekta halaktuna waraktuna purei basini ibe haibina ise nanawbu thokna waroram lagani adabu nanawbu muktadi ngakpiyo aisu warak watem haitabi matik chadabi mama ama oirubana isa asida ningthina yumbalon takpi khidre aduna imung ase asuk lekha tana chingtharure adubu mangluraba pumba wakhal tarak mikup asida amuk halaknaba hotnamina sido mangkhrasanuda loiza khrasan minok maisang marakta adumak hinglagi ai masina su hena nungaireda masa ma warakpa ngamdabi mama ama oibasina hena thoiba amadi sakhenbi mamagi makhong sokna khoiramduna ima nachayamna dankre imagi thamoi sokadaba thabak kaya tawkhre madugi damak nachabu umtanga piyo nacha amukhana ima amadi isanbu mirareroi ima mamang thak namauna langkhiba mayamdo amukta ngakpiyo matung namau amuk hana tawjararoi matung tarakpa punsida namauna haidaba kaya yaurabasu imana apangbini khanduna takpi tambiyo yare yare ima karisu saude ise matung lam hek helakpaga haibiro ai hekta laksaki ngasidi namau suning dabigi makhut yengbo oina nga thonglaga hekta chathoksi ise namau suning dabi nupa sumni khak haibi asigi makhut yengthoksido sakhenbina as ekhoi pabasidi talli he asumna sanajawbana dab khara tawbadagi mayaga machaga mayumda leirami namit asidagi imungada khana chaina tawda harau harau leirami thoibasu makugi saisaba namitagi nupa thokna leirami hanagi nupigi morada phamba thoibadu oikhidre haujikti nupa thokna morada phamdana sagai gi asangba maitan oikhirami